Paushedi Yumpum Oipamarway Pau Karab de Dojere. Political gi akhuba Mityengda Nupida chtthaba Crime Yokkhatpiganu UDO. Political gi akhuba Mityengda Masigi Nupida chtthariba Crime Sing Yokkhatpiganu Aina United Development Organization UDO gi Secretary Buya Mehum Lekadalina Thadorakpa Serolamana Pangdorakle. Seroladuna Makatana Hai Manipur da Nupida chtthaba Crime Nongmagi Hangalaklipa Asi Tingauba Haibasi Aikoi Punamaki Ithaudangne. Nupida chtthariba crime sing da senariba miyosing asi aigi mini amade aigi pot mangani haiba akhuba Mityengda maral leiraba miyosing aduna phanggadaba chairak matik chana phangandaba amade investigation tapthabana crime sing hangalakpada asoba mateng pangle. State asige Honorable Chief Minister N Birena haikiba mob justice tawganu aibasi yamna sumlaba wafamne adubo crime ama investigate tawbada mathau taba department singna matam chana mathau tawdaba amade political pressure pidriba Faoba investigation kumang choksin-daba aibasi kunai asigi laibak thibane. Mob justice lehelloisi hairagadi mob justice kari ki tawraklebano aibadu thidok piraka madu muthatpiraba laigak nabadi mari leinaba department singna thorang thausil paikhatbagi tangai fadaba lei. Haukiba January 5 da mai Imphal Bengun Jangpida nupi piu yate aibagi wahaudagi MD thembagi jummai tharambada senariba MD Nur Hasan police department ngasi Faoba phadre. Senariba miyoi amadi jummai chakraba yumbu animak Mayang Imphal constituency ki manung chanbada leiba miyoi singne. Senariba miyoi mari mata amadi laikai adugi board phangloi khalaga elected representative singna tumina laithokpiganu laigakna senariba miyoi MD Nur Hasan bo athuba matamda pharga investigation chathaduna maralgi oiba charak piu aina seroloduna makatana phangdorakle. Atopa pau amadana thajaba pibadagi TMU ki waja sing khongjang handokre thabak haurani. Danamajuri University ki Constituent College Singi Ad Hoc Committee na Makoigi Demand Sing University Asigi Authority na Thabakta Onthoktabagi Undergraduate Amade Postgraduate ki Online Class Amade Offline Class Tuktana Khongjang Changchilemba Adu Laigak na Thajaba Pibadagi Handokre. Committee ki Cherol Amada University Asigi Nauna Oza Sing Launa Bathabak Laukatringeda University Asigi Constituent Oza College Singi Oza Sing Hana absorb tawgadabani aina DMU gi authority da demand tawduna oza sing mathau leptuna magi college da nongmanogi oina mafam hongduna wakat mifam gi khongjang changchalakebane. Serola sina hai ngasi ayuk pung 10 tabada ad hoc committee gi mihut kangbu amana issue asigi matangda DMU gi VCM Hare Krishna amasung register jauna VC gi office member da mifam ama pangthokhe. Mifam adu da BC ki maikedi anagi oza sing asigi demand sing thabak do onthokani aibagi thajaba pirakhi aire. Issue asiba kamari lainana ngasi nungthil ad hoc committee ki mihut kangbu asina Chief Minister N Biren gasu mahaki office chamber da unaduna wari sanakhe. Mifam adu da Education Minister S Rajen amasung DMU gi VCM Hare Krishna masamakchu yaukhe. University asigi Constituent College singi wafam Chief Minister na pukning changna tabibaga loinana Oza singi demand asumbo oibana thabak to onthokna bohonagani aibagi thajaba pirakhi haire. Chief Minister na thajaba piraklabana ad hoc committee na changchilamba khongjang ayeng January 12 daki leptuna hanagi mathauda amuk hanjilagani haire. Chief Minister DMU gi VC amade registrar busu ad hoc committee gi maikei daki thakatpa phangdorakle. Panbajabadi DM University ki oza sing amadi mari leinaba staff sing haunaba mari leinaba authority na notice tholakpadagi DM University ki constituent the college sing da matam chakna thabak tawtun laklaba nauna kauriba posting aduda changbayaba oza sing na pendaba phongdoktuna hana constituent college sing da leiriba sing DM University da observe tawraga mathau tarakpa posting launanaba government amadi mari leinaba sing da taksin tona lakhibane. Jenims ki staff nursing appointment pikibagi file mahan khrabra High Court na Chief Secretary da inquiry tawnaba khan khrabasu laikhai tadabadagi case thokre. Housing na state like ana salaiba Manipur ke khwaidagi chawba layangsang amuk oibagi mathakta Medical Institute amas uhelaklaba Jawahar Nehru Institute of Medical Sciences JNM ke staff nursing appointment pikibagi pangthokiba Departmental Promotion Committee DVC ki file sing High Court of Manipur na puthorokna anjin harapa phawbada puthoroktabadagi file asi mahan khabra aibagi singnaba laibagi mathakta thokthok asigi matangda laigak ki secretary da inquiry tawnaba khan khabasu masigi matang laikhai tadabadagi masiga mari lainaba case sing court na amukhanna adjourn tawkhre. JNM's ke staff nursing bo appointment pikibagi mari lainaba file High Court of Manipur na
Lenga ki Director Health and Family Welfare da puthorok na hanjin hanjin direction piraba phawbada puthorok ta bi thong asi court asida file torki civil writ petition amagi well chatharki bada thengna rakibane civil writ petition asina manglamba mangi jawbi kaubi petitioner amana file torkibane magna file torkiba petition adugi number WPC 35 of 2017 ne case asi James amasung mari leinaba authority amabo respondent sing oina council ka makoi gi matakta file torakpane Lupa Crore amaronggi Heroen ka Konnana truck driver fare Lilongdagi Guwahati tamna chatkigada truck MN017629 ama ngarang Imphal Police Station ki OC and Ingozana lusingba tip amana Imphal ki North AOC da khamduna check tawbada truck adu da lotona purakpa Lupa Crore amarongge mayai kaba chinjak Heroen powder ka Konnana truck driver fare haire fresh na fangba pawgi matung ina hokiba thangjanami ki nungthil pung ama taba matamda Imphal Police na chapjaba paw ama phangbadagi North AOC da Lilongdagi Guwahati tamna chatkigada truck ama khamduna check tawkhe maduda truck adugi mamangi Kevin manungda tarfolin jomlaga heroin powder kg amaga gram chahumar da yorba thengnakhe heroin powder adu tongan tongan ba sapon cap sama supna mangada haplaga box ahumda hapselaga puramare aire Sannabagi Pao amada India gi Aswin amasung Bihari na out oidana laikhibadagi ahumsuba test match Australia ga draw chatkre Rabi Chandran Aswin amasung Anuma Bihari na out oidana laikhibadagi India amasung Australia na sanakiba ahumsuba test match draw chatkibadagi match mari ki test series asi amawam da manaduna leire India na makoi gi anisuba innings ta wicket manga out oiraga run chahum kontra mari lawduna laikhibane ahumsuba test match asi ki toss Australia na ngamdun ana batting torpada han innings ta run chahum kontra gani ban lawbangam khe makoi gi anisuba innings ta run chahum taraga ni thoi lawraga innings declare tawkhe India na makoi gi han innings ta maru oiba batsman sing na phajaba performance utpangam khibadagi run chani ni fu mari khak lawkhibane ngasi manga suba amasung aroiba numit ki sanapada India na match asi mai paknar bagi ran chahum sukna mapal lawbagi mathok dakhe India na mari suba numit ki sanaba loisinnaba phawda wicket ani out oirga ran marfudara tarit lawduna laikhe Chedesor Pujara amasung captain Ajinkya Rahane na out oidana mathang china ran mapan amasung mari lawduna laikhe Nagala maromda khngdaba jibana yumda yokpa sasan Leptana hale Senapati Police Station ki manung chanba Karong area da sasansing khngdaba jibana alamle District Forest Official sing mafam adu da changchinduna yangsankre ningsingba yabadi lising ani taragani panda Manipur gi tongan pa mafam sing da maru oina Senapati da yumda jokpa sasansing khngdaba jiba amana paktakna na hatpa gi thodok thokpa laikhrabane haukiba December thadagi ahoraga Karong amasung khongnem area da khngdaba jiba asina Nepal gi imungsina loiba hameng manga atkre haire pawgi likhut amana hai haukiba December thada Karong amasung khongnem da kg kunthrarom lomba hui labrador ama yauna miron bi hameng amasung hameng macha punna taragam doi khngdaba khongsa mari gi mami taba jiba asina atkre December kunna panda hameng mari December kunthra hameng ama December kunthra mathoi da hameng ani atkre amade labrador uhi amana tha asigi amada magaksamda canine mark lerambag loinana sina phangkibane tha asigi ani da so hameng ama sina phangki haire panbajabadi kaini haina singnaba sagi khongul taramba thengnabadage markadu mari leinaba singda karamba sagino haiba khangdoknana ba thakiba laikhrabane adubo haujik phawbudi chapchana kari sano haibadi khangalakpa leitrebane atopa pau amadana class 9 dagi 12 phawbagi class haukhre Meghalaya da leba school singe waina winter break numit kunmathoi ni tharu roba matung class 9 dagi 12 phawbada leiriba Maheiroisnggi waina school mapung phana angdokiba loinana class chtthaba haukhre ngasi dagi horaga Meghalaya da leba school sing mapung phana mathok tawba haukhre Maheiroisnggi course loisinna abadi final board examination ki sem sabada khudong chana begidam school sing angdoktuna class haukibane school sing hangdoktuna class haukhrobasu karigoma Maheiroising natragana school adugi teaching amasung non teaching staff sing marakta COVID-19 ni singnalinga eba khudam bhanglabadi school authority na khudakte school close tawbagi ayaba lay oja amana class lobagi matam yamlabada minute kunthra oigane aduga madugi matung minute manga leiraga atopa period amuk haukane aroibada content sing asige maru eba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbi popnam popathaga chari channel asena domda kanarbadi subscribe to bitri besana subscribe to birumo loinana like and share to basu kabi gunu punambakpo amakahna thaga chari